ꯋꯥꯈꯜꯁꯤꯗ ꯊꯥꯕ ꯈꯪꯗꯦ ꯑꯗꯨꯝ ꯄꯤꯁ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯦꯕ ꯍꯣꯔꯦꯟꯁꯦ ꯊꯣꯛ ꯈꯔ ꯇꯧꯒꯦ ꯇꯧꯕꯅꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯇꯥꯏ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯅꯠꯇ꯭ꯔꯗꯤ ꯇꯨꯝꯃꯝꯅꯤ ꯑꯗꯨ ꯈꯪꯗꯦ ꯌꯨꯝ ꯆꯠꯂꯒꯦ ꯑꯇꯩ ꯅꯝꯃꯨꯒꯦ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯃꯤ ꯌꯥꯝ ꯂꯥꯛꯑꯦ ꯆꯠꯂꯒꯦ ꯑꯇꯩꯗ ꯅꯝꯃꯛꯀꯦ ꯑꯇꯩꯗ ꯎꯅꯔꯁꯤꯀꯣ Oh my God. ꯁꯤꯗꯅꯦ ꯉꯁꯥꯏ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯈꯥ ꯅꯥꯄꯤꯁꯦ ꯁꯣꯡꯕ ꯌꯥꯗꯕꯅꯤ ꯐꯥꯝꯒꯤ ꯅꯥꯄꯤ ꯁꯣꯡꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯐꯥꯝ ꯅꯥꯄꯤ ꯈꯔ ꯁꯦꯡꯗꯣꯛꯆꯒꯦ ꯍꯥꯏꯇꯥꯔꯦ ꯋꯥꯀꯤꯡ ꯉꯥꯛ ꯆꯦꯜꯂꯨꯈꯤꯒꯦ ꯃꯌꯥꯝ ꯆꯥꯕ ꯊꯛꯄ ꯏꯌꯥ ꯌꯥꯗ꯭ꯔꯦ ꯍꯛꯆꯥꯡꯁꯤ ꯈꯤꯇꯪ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯁꯥꯖꯦꯟꯁꯤ ꯇꯧꯔꯗꯤ ꯕꯤꯍꯦꯕꯤꯌꯔꯁꯤ ꯈꯔ ꯆꯦꯟꯖ ꯇꯧꯔꯛꯄ ꯌꯥꯏꯕꯀꯣ ꯑꯩꯈꯣꯏ ꯗꯥ ꯔꯕꯤꯒ ꯏꯌꯥꯝꯕꯒ ꯋꯥꯀꯤꯡ ꯆꯦꯜꯂꯨꯈꯤꯒꯦ ꯁꯦꯟꯗꯥꯔꯣꯝ ꯆꯦꯟꯒꯦ ꯇꯧꯔꯝ ꯆꯦꯜꯂꯔꯣꯏꯒꯦ ꯈꯔ ꯅꯛ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯥꯟꯊꯣꯔꯛꯑꯦ ꯀꯩꯅꯣ ꯂꯥꯛꯑꯦ 3 ꯔꯣꯗ ꯍꯥꯡꯗꯣꯔꯛꯑꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯁꯤ ꯁꯥꯏꯗꯀꯣ ꯑꯦꯛ ꯑꯃ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯑꯩꯁꯦ ꯋꯥꯎ ꯌꯥꯔꯗꯩꯅꯦ ꯑꯦꯛ ꯑꯃ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯁꯤ ꯃꯅꯨꯡꯁꯤꯗꯀꯣ ꯂꯥꯖꯦꯜ ꯑꯃꯁꯨ ꯇꯧꯔꯁꯤꯔ ꯈꯜꯂꯤꯅꯦꯕ ꯑꯩꯁꯦ ꯒꯥꯔꯤ ꯌꯥꯝ ꯀꯨꯡꯉꯦ ꯑꯩꯈꯣꯏ ꯆꯦꯟꯐꯝꯁꯦ ꯌꯥꯗꯦ What? ꯉꯥꯛꯇꯪ ꯗꯦꯃꯣ ꯑꯃ ꯇꯧꯔꯦ ꯆꯦꯜꯂꯨꯔꯦ ꯍꯜꯂꯛꯑꯦ ꯍꯨꯃꯥꯡ ꯈꯔ ꯊꯣꯛꯍꯜꯂꯦ ꯀꯦꯖꯤ ꯑꯃ ꯄꯥꯏꯊꯣꯛꯍꯜꯂꯝꯃꯦ ꯁꯤ ꯑꯣꯏꯗꯤ ꯉꯁꯥꯏꯒꯤ ꯆꯦꯟꯖꯦꯁ ꯈꯔ ꯂꯥꯛꯇꯧ ꯃꯥꯜꯂꯤꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯈꯤꯇꯪ ꯑꯦꯛꯇꯤꯚ ꯂꯩꯇꯕ ꯌꯥꯗꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯦ ꯍꯛꯆꯥꯡꯁꯦ ꯈꯔ ꯁꯣꯟꯖꯤꯜꯂꯛꯑꯦ ꯍꯛꯆꯥꯡꯁꯦ ꯁꯣꯟꯖꯤꯜꯂꯦ ꯑꯗꯨꯅ ꯈꯤꯇꯪ ꯅꯨꯃꯤꯠ ꯑꯞꯒ꯭ꯔꯦꯗ ꯅꯧꯔꯤꯁꯦ ꯇꯧꯊꯣꯛꯀꯦ ꯍꯥꯟꯅꯒꯤ ꯔꯤꯐꯣꯔꯝ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯏꯁꯥꯁꯦ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯑꯣꯏꯒꯜꯂꯦ ꯑꯦꯛꯇꯤꯚ ꯑꯣꯏꯒꯜꯂꯦꯕ ꯑꯩꯗꯤ ꯑꯗꯨꯅꯅꯤ ꯍꯜꯂꯦ ꯗꯥꯕꯤꯅ ꯉꯥꯡꯉꯤꯁꯦ ꯉꯁꯤꯈꯛ ꯗꯤꯃꯣ ꯇꯧ ꯇꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯅꯤ ꯌꯨꯝ ꯌꯧꯔꯝ ꯑꯗꯨꯝ ꯇꯝꯃꯒꯦ ꯒꯔꯄꯣꯟꯁ ꯀꯌꯥ ꯁꯥꯂꯥ ꯌꯨꯝ ꯌꯧꯔꯦ ꯑꯩꯈꯣꯏ ꯀꯦꯇꯤꯅꯥꯒꯤ ꯕꯥꯔꯠ ꯑꯣꯏꯔꯦ ꯒꯦꯞ ꯕꯥꯔꯠ ꯑꯣꯏꯔꯦ ꯄꯨꯟꯅ ꯃꯥꯄꯟꯅꯤ ꯊꯛ ꯂꯩ ꯔꯥꯗꯣ ꯃꯆꯥ ꯁꯤꯁꯤꯅꯩꯔꯥ ꯍꯨꯏ ꯀꯣꯟꯕ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯦ ꯌꯥꯔꯦ ꯌꯥꯔꯦ ꯊꯝꯈ꯭ꯔꯣ